Bot Huranduna Leingak Painaba Hotnaba Thawong Ashi Democracy ki Mamai Da Khupak na Thabani Haina Manipur Pradesh Youth Congress ki President ANAND WAHENGBAM na PHONGDOKKHRE Youth Congress Manipur na nationwide signature campaign on boat chor gadi chor campaign ki sarukama oina ima kaithel da public signature drive pangthok lingai masing yamlaba Manipur police personnel kayana undemocratic oiba maong banner amadi signature form munbagi thawong bu yaning daba phongdokleduna ananna makha tana paumi singda phongdorakpada lamdamasida BJP na subnam sasan tawduna election commission of India ga lawtunaba yaning day fact voters kaya electoral roll da hapsinduna Leingak Pairibasi miyamna khangi maramaduna BJP Leingak thamdaba haibasi miyamgi apambani peaceful oina changsillakiba signature campaign da for season narakpa laibak thibani amadi miyamgi hak matpani haiba wafam thamki loinina vote chor gadi chor miyamgi hak matpa yaningde haiba kholaw kaya su lauki Congress thongmi akoina public ki mandate si kai gumna si aibagi signature lawmude both state forcing na koida yamna kan mongda singnara kanda yamna personal ethic tor kanda akoida ko khut thaba akoi banner fire ko banner ya peaceful oina koina naksaba sugumba signature campaign asida yamna tathi ta oiba wanga nga kanda tongbiose akoi yamdi nungai jade sigumba police department ki yamna ikai ningai oiba yamna ijat sokpa ngasi ki thongse basi akoi Youth Congress Manipur na condemn tawi ngasi Bharat na public ki mandate na amata oitara kasu public ki mandate na Congress na pi tara kasu BJP na bot chor ka buna maram goy kanta ngasi pau tu moi power retain tok na public ki anti oiba anti social policy ke ama anti program pa khala kanta Manipur da sahi ani hena mai saba mi mem ma hala pau tu mo khoida yeng da lai ba siuma lai nga se basi gumba public sing justice phanganda ba public sing right deprived tawa asuguma mayam se yaning de